अहानबदा मरोइबा पाउ मियोई कुन तरह फिशरी अमदी पिगरीदा लोन पीगनी हाइदना सेल ओइना लुपा लाख 15 खुंबुत्ख्रे बारिश शर्मना सोशल मीडिया दा थकट्रिंगै मियामदा तानरम लवदी फगदबनी हाइना क्लब अमदी मैरा पाइबिना फोंदोरखले नौमाई जिंगसिंगी रिजर्व फॉरेस्ट चिंग काबा थिंगबा थुंख्रे अमदे ड्यूटी की मतमदा अहेनबा का हेनबा थोंग चथबगी दमक इम्फाल ईस्ट कमांडो ओसी सस्पेंड तौख्रे खुरमजरे मणिपुरी पाउ मियंग ताबिरबा पुनमक पो एलिना मुतुमना तराम नोकचरी पाउ संदोकना पिजरे मयांग इम्फाल केंद्र की मनुंग द लेबा मियोय कुंतरेतगी फिशरी अमदी पिगरीदा लोन पीगनी हाजना सेल ओइना लुपा लाख 15 रोम फुंगतख्रे मियोय कायामरोम सौगाई जमलैरक्ता लेबा गिविंग फाउंडेशन नॉर्थ ईस्ट जोन असिगे चेयरमैन नांदैबम सुरजरवना एलाइस तंथान कौबा मियोय असिना हौकिबा लिसिंगनी कुनगो हुमदोयगी डिसेंबर की तांग 13 कुनमाथोय फाउबा मयांग इम्फाल द लेबा ब्रेव बॉय एसोसिएशन बीबीए की इंडोर हॉल दा निमित मंगानी डे ट्रेनिंग प्रोग्राम अमा इंटीग्रेटेड फार्मिंग सोil कंजर्वेशन एंड वेलनेस कंजर्वेशन की मतंग ट्रेनिंग प्रोग्राम अमा पांगथोखे हाइरिबा मियोय असिना ट्रेनिंग यावरिबा मियोय सिंगदिगे 30% की सब्सिडी यावबा फिशरी अमदी पिगरी लोन पीगनी हाइना 10% डिपॉजिट तौहनखे मदुगी मतुंगदा डिपॉजिट तौखिबा मियोय सिंगी सेक्शन लेटर पिरबा मतुंगदा हाइरिबा एनजीओ असिगा लोनली कुनगा तरेटका लोन एग्रीमेंट पिनखे मदुगी मतुंगदा लोनली सिंगी ओइबा आईडीएफसी फर्स्ट बैंक अमा अकाउंट अमा हांगहलबा मतुंगदा एनजीओ असिगे चेयरमैन ओरिबा नांदेबन सुरबनाना लोनमी सिंगी अकाउंट दा सेल चंगकनी हाइदुना मियामदा मतम थादुना लाके अदुबो लोनली सिंगना कुपना थिगल उबा मतमददे हाइरिबा मियोय असि मियामदिगी नमथाक तौरगा सेन खोंगतपा मिसक अमा ओइरमले मदुगी मतुंगदा लिसिंग अनि कुनगा मरीगे जुलाई गे तांग 13 नंबोल गे मफम अमदा एडवोकेट अमदी चैम्बर अमदा माना खोंगतपा सेनफम सिंह अदो हंदोकपा हाइना याना खोयत पिनखे लोइना हारिबा मिसक असिगी युमदा लोनली सिंगना कायार खना जटलुबदा महाकी मयुम सो लोनना लेरमखे लाइरबा नोमगे सुजन नोमजदुना हिंजबा होनरिबा लोनमी सिंगी अवाबा असे येंबिरगा मरी लेनबा सिंगना मियेंग चंगबिदुना मेतेंग पांगबियो हाइना मयांग इम्फाल लाइनिंग लेकाइगे आईवी रोता लेबा खेत्री मयुम सना तोमबना पाव ngasi pawgi mpham amada phongdorakle ha train to in 2023 da BVA club ta 5 days training program ma pangthoki program asigi makha da giving hand foundation asigi chairman namdaibam surjavarna alliance tandan leibam poirang khum sawaijam lerak asida leiba miyoi asina loan ama 30% सब्सिडी पीगनी हाइदुना मियोय कुंतरे तगी रुपा लाख 15 रोम खोंगत पीगरे हांगन बिरे काल हांगन लब मतुंग दा कोइदा पैसा संगकनी हाइबदगी असि फाव संगतना लाखिबनी माकी मतौजी दा कोइजे थाजे मंददना मयुम दा कयारक अन्न चपदगी मयुम दा मति खरा मांगु बदगी नंबोनगी मफम अमदा माकु कोइना थेंगनादुना एडवोकेट अमगी मयुम दा श्री श्री गोविंदजी टेम्पल की सेक्शन ऑफिसर ओरिबा एम बारिश शर्मना मा की सोशल मीडिया पोस्ट अमदा इम्फाल के पैलेस कंपाउंड लेरिबा गोविंदजी टेम्पल असिगी गेट ता कनागुम्बा मियोय खरना सांगा योलगा थोंगलगा योले हाइबा थगतखिबबो लेकाय असिदा लेरिबा क्लब अमदे मैरा पाइबी सिंगना हाना तानरमलगा फोंदोरमलबा ओइरबदे हेना अफबो ओइगने हाइना तोइजम राजेंद्र सिंह प्रेसिडेंट यूथ वेलफेयर क्लब पैलेस कंपाउंड फोंदोखरे मखा ताना हाइके लेकाय के क्लब अमदी मैरा पाइबी सिंगना टेम्पल के गेट अमदे अकोइबदा सांगा योनब्रा हाइना थिगचरे थवोंग अदु मीगी लमदगी लाकपा कनागुम्बना सांगा कारबार तौबा मियोय खरना तौरंबा याय
laikai asigi miyoi singna adugomba thawong chathakhiba amata leite loinana station officer M Baris Sarmana social media post ta thagatringaida laikai gi club amadi maira paibi singna hana tanaram labade hen afabo oigani haike sisi koigi lingbe iba media singi chinaw sing makamda kai makha thamjaning dana koigi club ne koigi laikai gi PCYWC hana khanari ba club Paris compound youth welfare club ka mera pai di kai ge koigi kono le mera pai di koigi meeting ma khak tau duna khana jabani khana ba fam di ngarang sida koigi le kai sida da kai siga koi ba habe de gobind ji ga koi ba gate ki mamang da koigi ma pan de gi la aga yola ba sanga yon ba ye kharana koi sida ko se yon sana adung ba yon chale koigi sana da ba yon chale tau chale habe ne ching bai khara isi chi gobind ji gi koigi ji section of sound le bi ba koigi ngom abari sarmana apam do magi social media da thagalapa koi khara thengna jarapa da gi karino haisi bo haidana koi si tension lena tana koi kanana no torijano koi de kai sa kram jaga da torom no habage koi si daw ne tana koi thidana hona jabani hona ba kan si da goji ke haiba group si koi exact so khangau dre aduga mapan da gi lak pa singna ai da mai ge venda mobile na sa padu group wara ma le hana koi kana jar age gate haiba si su gobind ge gate mamang da malai maning da malai maning thang ba gate na pa na chana ko no sana thong na pa na ko no ge na pa na kana jai adu hari ma pham sida mana ibungo ge pa no da message da di tagat piri bedu da di sana ko ni akoi ba gate ta gobind ji ga akoi ba gate ta haramni na atha pada kana go masina magi message na ta ga magi ji madubu pabiri ba chinaw chang de ge thamoi da di hari kari no hari sibo gobind ji gate ta sanga thong mana chingba tawra ma le habi ke no ma la na prachar ta chathi ga da ba miyam la na ki ga da ma ka kun kun da phang ana mora ma ko thi jabani na nar kan ji da ta kun request ho je ninge di 지금 봐야 합니다. 보존해 보시기 내가 이랑 외대 파트링에 맞담시다. 지금 봐 아마 아마 천동 봐봐세. 동나 파져버디나 때에도 못하다 와서 그래. 까지 털고 맞담다. 그러면 하나미 나라가 클럽 피베라 파이비기 분나 하나미 나라가 이도시게 그러면 몽 떠라가 파져보 현직에 지금 Imphal East District ki manung channel leiba Nongmaijing Reserve Forest ki manung channel leiriba Nongmaijing Khalong amadi Eco Park ki akoibada miyamna ching kaba walking chatpa trekking tawba loina picnic na chingba sing khudak tagi athingba thamle haina Nongmaijing Hills Range ki Divisional Forest Officer na thokpa order amana thokre athingba asi hariba Nongmaijing chingi Reserve Forest area asida ka henami lakpana maram oiraga athingba asi thambane haina phongdokhe ningsingba yabadi haukiba nimit kharanigi mamangdasu Imphal West District ki manung channel leiriba Langol Reserve Forest ki akoibada leiriba ching asida miyoi kaya laktuna trekking tawba ching kabana chingba thabak thawong kaya tatharakpadagi mafam aduda ching kaba thingle haina forest officer na laktokhiba lekhrabani Range Forest Officer ki mai kai digi noluna khangan tawjal simtang thamjari hello amon ningsing jari Nongmaijing Range ki makada leiriba Eco Park amadi Nongmaijing Khalongi saruk sing asida nungsijaba irei cha kaya na walking lakpa trekking lakpa amadi picnic lakpa mi ka hena changche lakpana maram oiraga Central Forest Division ki depo ki site gi ating bakara thamjare maram madura ngasidagi hariba Reserve Forest ki saruk sing asida nungsijaba irei cha singna walking lakpa trekking lakpa amadi picnic lakpa na chingba sing ado khudak tagi lepinaba Range Forest Officer Imphal East District ki Police Commando ki Officer Incharge Inspector Ningthaujam Devdas Singh thabak tagi suspend tawkre Manipur Police ki DGP na thokpa order amagi matung ina Inspector Ningthaujam Devdas Singh masagi duty gi matam da ka helba thabak thong chathabagi damak Assam Police Annual Part 3 Rule 66 na piba sakti gi makhada mahak po suspend tawkhibane mahak na suspended leiringai matamda mahaki headquarter ase Superintendent of Police Imphal East ki office ta oigani haire Manipur Police na lamdam asige law and order gi phibam ngak senbigi thabak lokolakpa oina ngarang su tongan ba aina thingkraba lalaulup ki kadar kaya phagat pangamkhre
ngarangsu tongan ba mafam dege KCP City Maitei ge active cadre ani fagatke fagalaba cadre sing adudi Imphal West District ki manung channa leiba langjing awang laikai dege Thongam Prakash Maitei chahi kunga manga amasung Sagolban Tera Moirang Hanuba Lairaktage Mathura Basimayum Arnold Sharma chahi kun mathoi ni haire amaromda Imphal East District ki manung channa leiba Khabaisoi area dege KCP PWG ge active cadre amasu phagat pangamke faraba cadre adudi Hawam Vikas Singh Elias Punsiba Elias Tom Thin chahi kun thraga taret wangjing awang laikai dege ni haire amadi Imphal West District ke manung channa leiba Tauthong Khunau dege KCP Ibungo Ngangom Group ke active cadre amasu phagat pangamki faraba cadre adudi Ningomam Boyai Maitei Elias King ba chahi kun ni haire loinana Bisnupur District ki manung channa leiba Thobal Mayai Laikai Ward number 4 dege aina thingkraba Lalholup UNLFP ge active cadre amasu khulaiga konana fabangam khre fagalaba miyoi adudi Thogdam Bobby Singh Elias Maikai ngakpa chahi yangkhai ni haire mangondege .303 ge rifle magazine ama tongan ba rifle ge magazine manga hand grenade ama nongmai maru changwa ga supna ama 303 minimation charge ama gun catch ama loinana mobile phone ama phagat pangam le haina Manipur police na thadorok pa charol amana phongdorakle Arambai Tengol Unit 50 Kasarge Novel Care Hospital Digger Falretol Amadi Unal Rural Development Committee Nagaram Kasarga Kusam Narga Voluntary Blood Donation Camp 04.0 da Rural Development Committee Nagaram Lakipurgi Office Sanglenda Ngarang 10 August 2019 pangthokre Voluntary Blood Donation as Blood Bank Kasar Center Kasar Cancer Hospital and Research Center Silterna Technical Support Tauki aduga Imoinu Bar Inaubi Handloom Manipur Rice Hotel Prem Handloom MS Welfare Medicos Krishna Trader Dasana Hotel M Priyo Kumar Singh na amadi S Priyojit Singh na chingba mateng pangki kem asda miyoi kuntra ga tarina E Dan Tauki E Dan Taukiba miyoi Singh na Kasar Cancer Hospital and Research Center Silterna Appreciation Certificate amam su kusina kiloyana Kasar Cancer Hospital and Research Center Silterna Arambai Tengol Unit 50 Kasar da sakhang certificate amasu kusina ke kem asega mari leina media gi lamda achauba thodang lobiribya Jury News Network JNN gi Kasar gi editor amadi Kasar diary ge admin Maitan Kaisang Bam Bopen Singh na momento biduna pukning thagot ke Lakliba 15 August 2019 India gi humputara nipan suba Independence Day Manipur da numit asigi thauram miyam na pangthok pigano numit asigi ayuk pung manga dagi numidang wairam pung mari fawda Manipur pumba general strike thamle haina aina thingkraba lalholup National Revolutionary Front Manipur NRFM gi Information and Publicity Secretary Sana Jauba Maitai na create piduna thadorokpa charol amana phongdorakle charol asina makha tardana hai general strike asida mai ising ana laye media natabla athingba asi miyamna thugai bigano Manipur na miyam union da yaukhiba ase India na namfu tauki haiba achumba oibana ngasiso Manipur miyam na khwaidigi awaba mayok naduna India gi victim oina hingliba mahing asina achauba khudam oire Halengdana India na maning tamna Manipur kunai miyam gi mathakta loilam laingak chahi humputara taruk chupna chatharakle kunai asibo nakal khudingda chapsinduna malem laimaidigi marufangda muthatnaba leppalaitana khut tharakle aikoi gi Manipur maning tamba phanglakpa leipaki aikoi ining tamba Laigadabani haiba asida kanagishu akaiba laite adubu wahai asi India gi khwaidigi asauba wahai oiduna Manipur khunaibo angamba thakta otpa India gi achauba mathau oire masi fauba chahi humbutara taruk chupna
Manipur kauba apikpa lamdam asida mipa mipun miyot minay aron apong misi minatana pareng lengduna lesing ani kunga fauba hanna sathaduna lakle makhal makha kayagi lalong puthokna le palaitana Manipur khunaida maning tamba muthatuna landare ngasi maksu hojikki mirol na hakthengna thengnaduna mayok nare lesing ani kun guhumdoi medage net tadaba kusemgi irang thokhanduna med India gi tawba ngamba mahai singbu utuna mayai kaba chinjaka iroinana kuna asibo mayon jikhatuna thudektuna thamle khangfam hangfam tho e me ahum lising ani kun guhumdoi kanagi kanada karigi kanana theinagada kadaida haiba sidade palefam khanghandana kholaw koya lawhanduna karigumba amata haiba simade chanainaba khongthang amada khunai asigi wakhallon bude oijaba thiba asingbagi saktam aranbagi kharana namsinduna lan thengnanaba gumba tarakle aikhoigi iramdam sagaibugum ohelakle haina charol asina makha tana phongdorakle AIMS na matam kuin education sector singbo phagatnaba sangsilakpa khongthangge tangkak ama oina aided college singda thabak tawna atopa government department singda thabak tawba yaure haina chingbrga leibadagi yengsilubada thabak ani tawduna leiramba oja ama thengnare ngasi kwa kaichal AIMS ki office ta pangthokpa pawgi mifamda loop asigi education and academic affairs secretary naditya ngasepamna phongtokre mahakna makhatana haikibada Manipur gi education sector sing asibo phagatnaba mari leinaba department singna tongan ba scheme na jingba kaya thadaduna hena phagatnaba hotnaringai chairak asida Manipur University the professor oina thaupuriba mahiroi kaya takpi tambiriba oja amagi loina BW Indira Devina Department of Education Youth Government of Manipur gi makhada leiba aided college amada assistant professor oina thaupurambata natana PhD sector da Manipur University the controller of examination gi makhada achauba fam amasu puduna leiramba thengnare Manipur University da affiliate tauba college singi oiba staff amadi ojana chingbagi maming mathana chingba full profile MU gi college department council da thagatke Manipur University da mahaki college amada assistant professor oiri haibagi che changpumnamak leina karigomba amata yengsindana mathau taramba MU da achauba post ama puhallam libano hena ngaklibadi karamba matamda college ki satra sing lairik taklibano aduka karamba matamdana MU gi thabak suribano haiba asini masigumba niyom yaudaba mawongda thabak tawramliba singi mathakta mari leinaba department singda che thaduna matik chaba action lakhot aba AIMS na taksilakle loidana niyom lana tolop charamba singi mathakta su action lakhot pinaba vigilance ta ayiba charol pisan ki haire education sector singi phagatnaba changsilakpa isang sina changsilakpa khongthang bitangka bama oina aided college sinda thabak tawna atopa government department
ꯁꯤꯡꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯌꯦꯡꯁꯤꯜꯂꯨꯕꯗ ꯊꯕꯛ ꯑꯅꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯣꯖꯥ ꯑꯃ ꯊꯦꯡꯅꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯡꯕꯨ ꯆꯥꯎꯈꯠꯅꯕ ꯐꯒꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯊꯥꯗꯔꯛꯄꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯁꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯂꯣꯏꯅꯅ ꯁꯥꯇ꯭ꯔ ꯀꯌꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯒꯤ ꯂꯣꯏꯅꯕꯤ W. Indira Devi na Department of Education U Government of Manipur gi makhada leiba Aided College Sri Gaur Gobind Girls College da Assistant Professor oina thau puramba tana Manipur University da su Controller of Examination gi makhada Pre PhD section da thamama education sector singbu phagatnaba changsilakta isang sina changsilakpa khongthang bitangka ama oina Aided College ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯃꯤꯑꯣꯏ 18ꯗꯒꯤ ꯐꯤꯁꯔꯤ ꯑꯃꯗꯤ ꯄꯤꯒ꯭ꯔꯤꯗ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯔꯣꯝ ꯈꯣꯝꯒꯠꯈ꯭ꯔꯦ ꯕꯥꯔꯤꯁ ꯁꯔꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯊꯥꯒꯠꯇ꯭ꯔꯤꯉꯩ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯦ Reserve Forest da ching kaba athingba thamkhre amadi duty gi matamda ka henba thabak thong chathabagi damak Imphal East Commando OC suspend tawkhre Hoziki oinadi Mami TV na sandokchaba Manipuri paw loisinjare makhataba pawgidamak miyeng tadana libiyo. Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.